Ngasigi maru oiba paukhra community transmission mamang thadagi hauragi Imphal West, Imphal East amasum Thawal district laisat asigi hotspot zone oirakliba amadi mapanda chatlubagi history leitaba miyoi sing leptana positive oirakliba asidagi laisat asigi State ki technical expert committee na kupna yengsilaga state asida community transmission leidabra natragana leitribra haibadu miyamda khanganabagi thabak paikhat pa haure haina health department ki phangba pawgi likhun amana phongdorakli Atopa maruiba paw manamo Jenims ki doctor sing khongjang changsin gadawri time scale promotion gi matangda pendraba assistant professor senior resident and associate professor committee Jenims ki thomising na August 10 dagi director gi office ta gyaw tawbi khongjang changsin ba hauragani haina phongdokre APSRA committee Jenims ki role amana hainga si pangthokiba committee gi athuba executive miphamna time scale promotion for all gi matangda khana khibaga lunena August 10 dagi khongjang changsinaba warep laure committee na matam kuina tanduna lakpa wafam asi tabi duna state cabinet na sahi asigi January 13 da ayaba pikre makhatana Manipur secretariat gi Jenims ki director na masteraga nithuda thadarakre adubu director na APSRA committee gi apamba si na thaiduna thambaga COVID-19 laisat marak asida DPC ahumla pangthokre Maram asina director gi thawong pendaba phungdoktuna khongjang changsin gadabani haina su serol asina makha tarakli laisat asibu lanthengna ba siba kidaba ithau tawriba asibu director na kari su khanbi dana masagi kana bi yengduna misang mikhai naiba thabak tawduna laire APSRA committee na talibu wafam asi lebak miyam gi mayokta lepanate miyam na su mateng pangbiu haina su makha tana phungdorokli losilakpada miyam haji khudaki oina phangwa pawng khatang miyam update oina hapsaramge do atopazu hena su yorambe yai hauji ain ubda khangbada thengnajabada ani khak miyam da share tawjarake Indian Civil Service ki 2019 ni miyam exam haidokre do haidokpudu da row number 188 amane adugo row number 373 amane ani su yaure haji ubda do ahan basina 188 row number sina Nongjai Mahot Ali Akram Sahai mai mamingse Masama Kimingse duga address na Khergaw Nongjai Lekai Khetrigaw Imphal East District Manipur Highness Maina Thai Atopa Maro number duna 373 sina Pariksit Thawdam Haina Phangi aduga in detail the ma'am magi laifam japam aduri atopa su missing yoram be aduga in detail loina phangloram matung collection tawloram matung da ma'am update pizarke ma'am du fonga minase na aji high ribsi so kiblan hi yorsimanang pigani and thank you